Law and Order Thugairiba Kuki Kutlai Paiba Singi Mathakta Indian Constitution Ge Kanglon Matungina Action Lauba Matam Oidribara Haiba Wahang Sip Sena Manipur Pradesh na Center Laingak Amasung State as the Lairiba President Rule Laingakta Hanglakle Bauparada Laiba Party Sigi Office the Pangtokyo Pau Mifamada Sip Sena Manipur Pradesh ki President M Tombi na Manipur da Santi Amadi Mahusagi Punsi Marelda Hanjilaknaba Governor na State asigi Chingamasung Tampaki Mafam Singda Luttaukiba Kutlai Sing Logi Wangmada Pairiba Kutsukulai Singh Tangkak Anirak Thokna Matam Piduna Pikhalaknaba Kanghan Balai Krabaso Ngasi Faubada Pikhalakta na Laire Masigi Mathakta Constitution Gi Kanglon Wangmada Wafam Kaya Fongdokle Laibak Asigi Home Minister Amit Shah na Tha Asigi Nipan Faubada State Asigi Tongan ba National Highway Ahumda Free Movement Ohenabagidamag Governor Yauna State Amasung Central Force Singda Pirakliba Yathang Asi Thagatli Adubo Hairakhiba Wafam Singna Duna Taliba Demand Pidri Fauba Kuki na Kundaba Mafam Sing the Free Movement Ga Yaba Piroi Haina Kotu Amasung ITLF na Fongdokiba Wafam Amade Indian Constitution Gi Wangmada Ngasi Faubada Lo Kaiba Wafam Kaya Fongdokliba Amade Thabak Thauram Kaya Chathariba Asigi Mathakta Laingak na Chapchaba Action Lauduna Laibak Asida Amade Lamdam Asida Lo Lay Haibadu Khangalo Haike Mahak na Makha Taraduna State Asida Athuba NRC Mapung Fana Implement Tauduna Chana Hanbaga Loina na border fencing ge Thabak Asi Athuba the Loisinbiyo Hairiba Maruiba Thabak Sing Asi Laingak na Thabak ta Onthok Pirabade Lamdam Asida Ing Thatap Thaba Amadi Mahusagi Punsida Hanjil Hanba Ngamgani Hairakli Lands belongs to the state government. Lands belongs to the India government. Lam khara mahoina sang mayaroi haidana challenge torba center of the state government gi even governor adu Amit Shah na free movement tawudon ne hariba ishaisda mahoina satpayaroi moi gi taliba demand puna maksi phangdri bawa Kuki gi akoi gi Kuki lands sing 90% se mahoi gi ni kaina claim tawris Athuma tamda NRC chalhan bayam dhaka loigani aduga athuma tamda akoi singda land law implementation tawbiba dhaka legani aduga governor amadi honorable home minister gi mathakta challenge tawripse sabsara masi India government gi law lei habido kotu gi karmi mayam singda madhugi pakhum pihani